उयोगसिंग द CRPF thajinluba कांगपोक्पीदा shutdown तौख्रे हाइना सोशल मीडिया पेजसिंगना थागनरगले कदाई फावबा सुंब पावनु खंगनबा मखा ताबा ऑफिशियल लो पाव एमनसे इंडो म्यांमार बॉर्डर ngौखै परिंगदा किलोमीटर 9.214 ngौखै परिंग संबल खाबगी थबक लोइदे हाइना मिनिस्ट्री ऑफ होम अफेयर्स न फोंदोरख्रे कोटू न कौखिबा पुंग 12 की टोटल शटडाउन ngsidagi हौख्रे कांगपोक्पी डिस्ट्रिक्ट की साइबोलदगी सेंट्रल फोर्सिंग लौथोक्तबगी मायोक्ता कमिटी ऑन ट्राइबल यूनिटी कोटू न कौखिबा पुंग 12 की टोटल शटडाउन ngsidagi हौख्रे ngarang कोटू न थोरक Serol amagi matungina ngasi nungthil pung ani dagi hayeng January 3 gi ayuk pung ani phawba kaukiba total shutdown ase hana dagi National Highway 2 Imphal Jiribam lambi da thamkiba economic blockade asida hapsilakpani hairi Saibol the Center Force thamjilakpa sina mafam asigi tribal gi miyam da akiba pibida natana miyam da aki tujungwa phawhole haina kotu gi serol sina hairi mamangi matam dagi hauna kotu na kayarak hana santi oina hiram asigi matang da wari sanana ba haikiba laikrabasu laingak thabak to ontorak tabani kenaba thamba sina kaidonung da tribal singda khangduna leiba ngamloi maramaduna pung 12 gi total shutdown sida makalamatagi gari sing satpa yaroi lalon itik amadi kaithel phamba school amadi laingak kilusang sing amata thong hangba yaroi adubo total shutdown asida essential service ki thabak thoram singdi komthokani haina kotuna thadorokpa serol amana palle kamal babu gi yumda bom thamjilamle laimakong da thabak suba changkhraga ngasi phawba thiba khangduna leiriba laisrong kamal babu gi loitang khunauda leiba mayumda ngase ayuk sakhangdaba singa bom ama thamjilamle hairi iram asigi matang da press na phongwa paw amagi matungina ngase ayuk nongalakpada yumgi miyosingna bom adu yumgi thongal manakta leiramba thengnarakibani bom adu gi manakta kamal babu gi JC da aroiba warning JC muthalaga anauba JC ama semgadabane tikadar contractor amata yawba yaroi ihola lonba sing loina hatkani ACP haina thawasi amasu thamlamki haidi bom thamlambagi pawado hek phangbak semai police ki team ama mafam adu jangsinduna ngase yupung 9:95 rom tabada bom adu lokhatkre haidi PM Modi bu Manipur da amukta oirabachu satpinaba MP Manoj Kumar Bhana hajakre Rashtriya Janata Dal gi lusungba ama oiriba Rajya Sabha gi MP Manoj Kumar Bhana Bharat ki Prime Minister Narendra Modi bu amukang oirabasu Manipur da satnaba wapam phongdokre APS News Agency amada piba interview amada Manipur ki Chief Minister Nongthombam Birena media apology tawkiba wapam mamangda ngalingai matamda phongdoklonggadabani haina mahana phongdoke APS na makha tadun hai Prime Minister Narendra Modi na Manipur da satuna Manipur miyam gi asokpa amadi awaba kokhanbada mateng soidana oigani loinana Manipur mahuksa ki pibam da hanjin hanba haibase yamna mathau tai Manipur ki Chief Minister na Manipur da tholba tha kunrom sujilaklaba irang lal asi matungda sorry haina phongdorokleba asna lamdam asigi kanglup anigi marakta mangkraba amadi tatkraba mari asi taisinbada kaya yamna mating panggadoribano haina su hangki Kuki terrorist singna sahi hauba numita su mitai khul tamna nungmai kapsenduna landarakhre ngarang sahi hauba numita su Imphal West ki manungchanba mafam ahumda Kuki terrorist singna landarakhre haukiba sahi 2024 gi nongyai matung pung amarom tarakpa adwaida Kangpopi district ki manungchanna leiriba na khuijang Kuki khulgi singthaktagi Kuki khulai paiba singna singda kadangban part 1 amadi kadangban part 2 gi maitai khul singda nongmai kapsinduna landarakhre amarobda numit adumaktada awang semai gi iwang sangol da su Kuki khulai paiba singna nongmai kaptuna landarakhe thodok adu da su aso apan amadi asi anadi yaude haide